ꯂꯝꯗꯝ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯨꯡ ꯍꯜꯂꯒ ꯂꯝꯁꯥꯡ ꯂꯝꯖꯦꯟ ꯆꯦꯜꯂꯤꯕ ꯀꯤꯔꯟ ꯃꯩꯇꯩ ꯀꯣꯟꯊꯧꯖꯝꯒꯤ ꯂꯝꯖꯦꯜ ꯉꯁꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 19 ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯂꯝꯊꯥꯈ꯭ꯔꯦ꯫ ꯂꯝꯊꯥꯕꯒꯤ ꯑꯆꯝꯕ ꯊꯧꯔꯝ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 19 ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ QRT ꯀꯃꯥꯟꯗꯔ ꯔꯤꯁꯤ ꯃꯉꯥꯡ, ꯌꯨꯅꯤꯠ ꯏꯟꯆꯥꯔꯖ ꯅꯅꯥꯎ ꯁꯒꯣꯜꯁꯦꯝ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯊꯧꯃꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ tung handuna chen lamjal aduga mari lainana lamjaloi kiran maitai konthojamna hai lana si sahi ama helek laba phawbada center amadi state laingakna jin kuki narco terrorist singi mathakta action amata lakhutpa ngamdana lairiba asi yamna laibak thibani jin kuki narco terrorist singna chatharak pa thabakta laingakna yengduna laiba amadi action amata lakhutaba haibasi michang mikhai naiba thawongni mahakna tung handuna cheliba lamjal asi center amsung state laingak anigi thong asi yaningdaba phongdokpa oina chenbani lamjal asi ngasi uripok kangsuk road ta laklaga thangmai banda lamthungpham oigani makhatana lamjal asi thasiki tara mari thawal district ki korau kongjil yairi pokta aroiba pantungpham oigani adubu karigum laingakna makhatan action amata lokhatana leirabadi new delhi da chatuna step back protest run asi makhatana sathaki gani hainasu mahakna phongdoki ningsingba yabadi kiran maitai konthojamgi tung handuna chenba lamjel asi ihan hanba oina thawbal district ki manung channa leiba khangabok relief camp tagi haukiba july 16 ta lamthakibani ngasi dia muk unit 18 dagi kanoda akhoi kangla faurga kangla da lai famnanda akhoi khoiram jarga thangmai bandi yojagani aduga porong pata mathang mathang sum chakraga hayeng chakraga akhoi date 14 da akhoi gi ai gi pokfam lamdam yairpok koiru khongjinda thawban dagi haurga adugi ngasi gi manpu gi oina loisanaba harba warep kanoje logjage aduga akhoi snaujing loisanban mita dum saruk yabiu aduga makhata na akhoi ing tapalamdam mama porakna damak akhoi manipur gi wangma india gi state singda chanaba adum wakal londi leijai adu mayamna mateng pangbiraga aigi khongbu amtang thominaragadi aigi haiba makhata na akhoi shanti hanjalangna badum process lamsang lamjin ji changjan jage haiba pamji tamdraga akhoi ima ben ahalaman oja group mayam punamok ikai khumno gujari